Zomi hairiba potsiga Kuki siga hoji adumatiki manungda moi yanadabado madugi pot ko yan bada I share tawjage ai point mari khatam jai manga khatam jai ai kino sida good night point manga se da han bada ko khara main oibada nahan numit aina ju post ama tawre ko aduda 1987 da Zomi hairiba umbrella na akoi Raja Savada makoigi oiba Zomi kaki oiba demand ama tawrame na moina claim ama tawrame adugi ai kino da su ai upload tawjagre adugi potuda Kuki singna hoji lansi da India government na amadi state sarkar na natraga mapangi mi singna chingda hoji lan tawrise maitai ga tawriba lansi da Kuki oina ubani sini aduda amu Zomi kangu na muhairi sina Kuki khaktanate hoji aikoi gisu autonomous council gi damakta akoi union territory se 1987 da talamamne na moi Kuki ga Zomi ga hoji adumatiki awai kum tawnaraga khatna dana chaina dana phuna dana tawrine ba hoji sigi matang sida makoina Kuki na muhairi sina hoji lanje mai pagadi Kuki makhada Zomi sing legedam nen haiba aduga mu Zomi na haisina aikoi Kuki makhada lebanga moin haiba Zomi hairi posida kana include togi harigadi paite include togi mar include togi Zo include togi adagidi some ethnic khara moi include togi ko aduga Kuki da harigana thado hairiba wifi hairiba khara ama adumaina include toge adugi timing duda Kuki gi mi amana maje more dai gera tangpokpe di khangdre mi amana wifi ga paite ga se pun hatu ka dabani haibagi matang da ai ngarang su samlapa amadi haijagre madugi matang da kamai toge habada nasagi wifi haidio pose Kuki gi fruit manung da chalineba maduda handaki lan sida kamai toge da handak moigi thong sabagi more rom dagi lakpa oidoi mali madugi thong sabagi duda nasagi Kuki ga Zomi singi marakta chowai yetna bam leiba haibadi Chandel gi leiriba Chandel da moigi Kuki NP na malai moigi haina bada ko adugi potuna sira saba yaba ya ta moi yetna baduda huziki keno duna sam akoigi politician kangu khara samne na ai maming ni palaroi ge madumak ai ngaitre ado samna ba hairi pose afaborom dani ko phatabrom da samne habena te Kuki singna blame torisina mu maitai gi akoigi CM da tainaraga CM gi bichang changaga maitai singi favor da leire na Kuki NP sing je makoina hekta Kuki NP ron traga MLA ra ama moigi maming ama hai maming dikhang kaure ko ai maming da ai kaure adugi potuna maitai gi keno sing jega manaraga thong je sadana ba hotnei sine adumaina toraga blame toraga makoigi mi sida khatnaba sumaina khatnabagi timing sida oigani na khali ngasai gi Kuki amana wifi ga kenogi paite kudimak se hato kadamni haibi matang da adu poti sengdokre moi ngarang sengdokre chume ngarang yuk sengdokki bidu bye bye ngarang sengdokki bagi matang duda ma masa video thagalaga gunai nasai masagi video thagalaga ai lanjare kochare ai sumaina sounding badagi pen da badagi na ma ngarang haidokki badu ai ngarang budi video mate am da haiga adugi potugini 1987 da Zomi singna moi Raja Savada kari union territory gi demand toram bagi damakta Kuki singi makhada akoina legi dabnate Zomi makhada noina legi hargadi Zomi makhada legi dabne Kuki da blame tawbadagi madugi irang ne ayam bana huji manungda mogi crisis to ije ko ani subada ngasi ayuk anganbada ko ngasi ayuk anganbada ngasi hek ayuk tu da Chausanpur da leriba nupi sing makoi je lan toeba lan toi pose isam chamoina di khalangani akoi maitai masa singna Kuki singna di loi khangi maitai masa khang kusum yam yorangani atai kari sunatte yamna luraba timing sida makoina lan thoise hoji makoida pot sitreba pot se ahan bada matam dadi maitai amadi pangal ama loina leirammeba haibidi Chausanpur chalaga moije pot leirammeba pot leiramaga ngasai gi Chausanpur da chingi ama je loi leiraga tampakta punaraga yonram pangatneba hoji makoida sitreba sitabagi mathak sida makoigi mapanda yon bakangu amadi manungi changaga fast floor da yon bakangu makoi singsiga ngasai manung da leiriba mapanda leiri singsiga mot manarakta ba haibadi manung yautringai da mapanda hong na ngasai di poto sitramnina hong na moi mesen yonte moi mesen da hong yon thobnina ngasai manung gi miduna irang horaponeba irang horapadagi makoi gi ngasi ayuki irang chaungna thoki maduda Zomi gi moi gi organization singtuna control tonabadi honagi maduda su Kuki ga Zoga haibagi marak amada su khara du leinagi madugi matang dani masi aina mo haijani isina akoi maitai masabadi am ware ai wagi am wanare ai isadi horagam yam oi wanarabani adubu akoi deina moina wabani aduna nakoi su pungning handabiganu akoi maitai masasing thauna hanbiganu akoi uzik lanje mayong chunga bani
government na lomam thokpasu yam kana lokhali habase aina khangjaba changju haijage aduga opposition da leibasing ju link khalakpanina hojik se aseng base pose thorna bhonai aduna hojik se yam achumba maikei da purkpani habase ai thamjage aduga ahum subagi kenosida makoina haiba sigi matang ju naga gi ichini naw singda makoina challenge sama tawe ko masidadi maikei ga dinatre makoina makoigi suda leiba madi suda leitaba singi marakta saunaba yetnaba madugi matang bine sinamu sida makoina hai su amadi ceasefire gi matang da khetnaba je karino ha myam da sigi post ai loina copy paste tawraga copy paste tawraga ai kino tawjarage copy tawraga ne ai aigi account ai thagat jarake adu myam ju dum pabiu ko ai translate tawraga loina na aina sida haibu wa pasu yarakani adu sida makoina hai se suda leriba singse ayambana India government gi makhada leibani aduna makoina pressure tawbi ade makoina kem tawbi ade makoi pangal leite sineba suda leiba singje maramdi kanana no harigadi makoi gi PS haukip ana makoi gi keno oidora maji keno oidora adudi khangre adugi chairman lo maming asmaji magi post to kawre pai leader do aduduna PS haukip tuna nahan moigi interview amada phongdokhiba matang duda moi penda dana hujik manungi atopa makoi gi masien gi marakta yanadabadu ulakpani ko aduda kari haige da suda leiriba singje yamna nungaina leiri maram aduna suda leitaba singse amuka suda leinaba tawbiu wana hojigi kenogi kenera kenora adugi nupa aduna haiba jani hai adu ai wowi ai pai ko ai du pot ai interview da phajani yengowi adu matam du da man hai adu suda lehogdaba singdo suda leisi ko si aduna ai koi smai smaina akoi demand je tawsi sineba aduda mana mo aduda mention ma tawra mesi mention je atai kaisu natte mention sina suda leiba ai koina India government da haibadi ahen ba pressure je tawbi ade aduga aikoina tanggadaba demand je akoina kanna ka hena tawbi ade maram aduna ate atoppa singna pressure taw haibai matangda hojigi atoppa kangbu sina yaningdaba phongdorpa je kamai phongdorke da nasai lemhoriba suda leitaba makoi singjina haidisina suda leiba haibase India gi minai ne sine moina piriba message ko suda leiba se moi India gi minai ne aduni adana blame tawbiba blame tawbiraga nasai gi leiba su leiba haibase ma kem du dagi hendok pi yararoi ai si maram dai kem khangmate ko moina ibuduni koina parai je su da leiba haibase kem du di hendok pi yararoi makoi gi khulai pairaga mapan thok pi yararoi ama tawbi yararoi makoi pressure tawbi yararoi adi targadi akoina ngasi taliba demand si phangidra sineba adi targadi pressure anu ba ma pressure tawgadaba government da pressure tawgadaba group ama thulo haije kai maram gi no na mana pen da phongdorokpa ada mana makhata na mukari haige da ceasefire thamise norista naga sing sineba naga sing je ceasefire thami aduna ceasefire haiba posida makoi kulai pagira ma pagira moi chappa ngammi aduga makoi da ceasefire thami se government amaga leiminaba leinariba mari duni sineba ado si ai hana khangde myam khangma sulerengani ceasefire gi matang da sugi matang da ado sigi post si makha da ai point amaga hapakoi neba kuki sina kari hairi gi abdo ado ceasefire se ngamaga di akoi ceasefire thamji suji kem kana disine moi haide maram di ceasefire hai pose government amaga taunaba sign amani aduna kenogi naga gi oina di makoi gi lam haina leigre makoi gi lam oina leigraba pot amagi wakhala mada leigre maduna India government ga makoi ga se yana chi amada leina bani sineba si kam chumano di ai khangde ko aduna maram oiraga masina maram oiraga makoina hairi se nagana madunga maga hojik aikoina madu keido ngam moidino sineba amuku ziki suda leitaba kana oidono di khangde madda mention tawde mai kino duna ko alga nagana adu leiba ngam maga aikoi keido ngam moi adi targadi aikoi se suda leibagi mahutta suda jail da phajan madona leibagi mutta aikoi gi oiba demand tawgadaba post aikoi punna tominaba kaya kaiba lege sineba hojiki suda leitaba kanggu sina hai sina moja aduna naga se pawari am kilo lo banate makoi de akoi ne hengadabani makoi je akoi makhara thamna bhonagadabani means hekta naga makhada kuki makhada naga leini haiba zulan nataba asai gi naga sing gi powers de na akoi na paina bhonagada akoi ne hengadabani moina ceasefire thambanga maga akoi na su da sum leibagi mathau kai tage aduna akoi su leigadam nate akoi ceasefire da leina bhonagadamni akoi demand phangna bagi damakta akoi ji pressure kangu no na thulo hai du ji kai gino pressure thambagi mathau pressure group thulo hai ji kai maram gino na mana amu ngasai gi PS haukip tu da mana claim tawbaneba ko sigi point ai soidana ai upload tawjarake aduga number 4 da aina pijaba huji lei posida yamba se kari lamdagi no sage yumnaksu mane nikil luang ngangom ai sagol bandagi ne makata ba sijina point mari sina ko kukina namna taba mapam singda awabana kham thengle haina hongdok naba haure sije aseng mane hojik se kari no haibada hana chochampurdagi infal da laamiba infal da laami post da mate khara parake ko to champurdagi infal da hana patlauna laamba post se huji
imfalda lakna hotnabada makoi adumati awaba leire maramdi mirot oina changakpani khangde changaunada changamoidra di khangde adumaina makoi je guwahati chakna hotnaba matamda mizoram hana chatkani mizoram dagi kadaida kenoda silchar di kadaida kenoda smaina mathang laktoineba adu natraga makoina jiribam da hana jiribam dai silchar dagi guwahati smaina moi chatleba adu amoina flight chakyargana silchar da direct chappa ama smaina moi yam wana chali ba potse makoina huzik mapanda aina ngarang nan thingnei aina budi makoida kibe wadina te aina makoida ai sakloli ko ai makoida di khangamdre adu ai je kailam dagi no na ngasai gi keno macha singna kuki makti na te makoi je margum mamali makoi je mizoram spai dei mali adu moi je kuki maron da sum haina ba khara ai kuki maron khangamnina adai di marga kuki maron je mix tara moi sum ngana ba ai khangba as manipur je lei ba kuki ni yam ware adu tawre ada tawre sum moi sum ngana ba adu ai je ai pulit manu ban sida handa isu tawba akoida keno gift tawrak asam police adu police lip da ai asam cha man ba ai asam cha ne dum haire adu moi masen sum ngang nei yam ware ko le moi smai na mizoram dagi sum mateng ni re ko le na moi masen sum ngang na ba adu ngang na da asam wara ne makoi adu makoi asoi be da su khangde khote kai moi adu ai di wangang de adu bat makoi ga smai na sum moi wai sana ba da aina hai petang khang bai mong tor ko da moi nei ung thai ai ngo da baya hai brother hai ronang ke khangbra kero imam maron khangbra proper mizoram maron kham ai khangde khote na english dum kum dare ai english sai bai ta bai ko adu mai na makoi gi manung da adu matiki awaba se lai nei adu na ngasai gi pochei yon bagi matang adagi di moi chat bagi matang adagi di cheng gi matang thum thau gi matang adagi di it's and everything akhoi gi chana thakna badi horaga loina makoi da ware adu makoi ware nai harau badi natte nungai te tabu makoi huzik cylinder haidra akhoi maithi re haibagi tangka ama yora aneba maram di kaino da huzik government je adu mataki achumba kongtha ama lore e haibagi mami ama chauna u pange huzik makoi na amu kari tawre government na huzik yum je tuan akhoi lambi khas de na sajan ba singje takhai ba horak pamale ai dudi thengna di moina haida poda thengna bani ko akhoi kai thengna adu moi video am thagale smai na mai gi jaga singda lambi ba pan le thugai ba hore masi moina thugai re se to champur na traga ama singi highway da lambi mapan da sajali ba singje lokuk yana bagi damak te ne na makoina dumaina propaganda ma sagal leba adu mam su leire adagi de mu atopa amana makoi gi to champur da leiriba miyam dugi marakta cooker semba gas semba ama semba singje makoi gi mitta NIA ne na makoi na blame toroga adu mami de section lu adu mami da hai means aina masi hai kai gino hai bada akoi mai tai section ji ne ba aina pini ma message sina maram di kai gino hai bada makoi na adu mataki central force ta thajaba tham makoi na assam rifle da thajaba tham makoi na thajaba tham kra ne ba ai target something is wrong hai bado kari gumba ma di leire aduna akoi di achumba adum thanga chachi achumba gi damak ta adum leisi aduna akoi land dabdina akoi da kiningai su leite aduna akoi na ngasi thengari ba wa ba sidi ai hai kana de akoi de na makoi na wai adubu akoi wadi hai dura akoi wadi na akoi wai hai duna moi ne na wai akoi wani hai bagi wakhan di datte adubu akoi thuna haloi si hai ba se inau se uraga aigi laikhidraba su chanda ni sing le yam nungai te adu ai makhat aja adugi poto dumai lei ko adai mo uziki election gi matang gi da compulsory tor ani habasi government gi site gi makoi thajaba leire aduna ai government gi site ju request tawjari thangjali ba kongthang je phadana tawbi habasi ai government gi matham da ai request ama tawbaga loina na makoi na lonari ba hojik ai government gi site natraga amagi michangda loi lana lobi gano ai BJP natraga congress natraga adum bang tanate ai ngasi oza bimol ngasi ba ai hojik ju ai oza bimol thagala ai maramdi hadi na thagali but vote ki matang da mai apam haibam lei banina leina gi ba pot amani aduna hojik BJP na lawraiba khongpham asidi adumati ai phajaina lawningi maramdi aigi ang oiba aigi view dani ko phajai yaningi tabu manung de yanadaba adu adadi ai khange adum phajana tor kadra na khanjai aduga ozabi mol adumati ki serbi mol ju phajana tawrai masi akoi kai kumningai utkadabani ko aduga amana ai je ai handak jiribam da chatluge na ai silchar chatlui adu chalu basida silchar dagi ai akoi gi mafam duda irang je leitre ko tre adu tawdre kem tawdre ko lo je na jinau singduga akoi yoksaludre ko ai sengna chalu bani jiribam da aduga silchar di or kanda silchar da leirammi ba mong se hai ang tamjage masi mai tamhudra de ngodi yam nungai roi silchar da lehori ba ichini nau singje yam teina nusina le lehowe yam teina aduga manipur da leriba maitai singje adu matki moina nusina son howe ba manam de kagino da manipur da leriba maitai singje makoina ne pomina ba machin manau duna khan howe ba moina ai urapada yam harau ba adagi di manipur kamai to hore ko lore kari awara pale adu toy hai pang mi mam pang re but pang bai matak da moi wahi do tarakan amen nungai ba do ngonda aduna masi posimadi ai yamna appreciate towi makoi yam nungai aduna manipur da leriba ichin nau sing nasu assam da leriba maitai macha sing habadi mainly silchar da leriba kasar da leriba maitai macha sing je masi akoi kop tok salaga akoi kamai no sina sige habaje masi ma darkar yam lei aroi bada chin nau sing
ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯋꯥꯏ ꯃꯔꯨ ꯄꯥꯏꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯇꯦꯛ ꯂꯧ ꯏꯁꯤꯡ ꯎꯕꯗ ꯑꯗꯒꯤꯗꯤ ꯂꯝ ꯉꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯤꯕꯨ ꯄꯥꯏꯔꯁꯨ ꯑꯃꯕꯨ ꯄꯥꯏꯔꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯦ ꯐꯖꯅ ꯍꯩꯁꯤꯡꯅ ꯂꯣꯠꯄ ꯑꯗꯒꯤꯗꯤ ꯊꯝꯖꯤꯟꯕ ꯆꯦꯛꯁꯤꯟꯕ ꯃꯁꯤ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯊꯝꯖꯔꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯩ ꯀꯩꯅꯣꯅ ꯃꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯃꯦꯟ ꯑꯣꯏꯅ ꯃꯣꯏ ꯋꯥꯆꯞ ꯃꯦꯟ ꯒ꯭ꯔꯨꯞꯇꯅꯤꯀꯣ ꯃꯗꯨ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯍꯥꯏꯔꯣꯏꯒꯦ ꯃꯦꯟ ꯒ꯭ꯔꯨꯞꯇꯨꯗꯤ ꯃꯃꯤꯡꯗꯤ ꯍꯥꯏꯗꯕꯤꯗ ꯃꯦꯟ ꯒ꯭ꯔꯨꯞꯇꯨꯗ ꯃꯈꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯧꯔꯛꯏꯁꯦ ꯇꯝꯄꯥꯛꯇꯁꯨ ꯁꯣꯏꯗꯅ ꯍꯧꯔꯗꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯜꯂꯨ ꯇꯝꯄꯥꯛꯇꯁꯨ ꯄꯨꯔꯥ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯐꯖꯅ ꯁ꯭ꯇꯔꯣꯡꯂꯤ ꯃꯣꯏꯗ ꯍꯥꯏꯅꯩ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯂꯣꯠꯅꯕ ꯌꯥꯝ ꯀꯟꯅ ꯃꯦꯁꯦꯖ ꯑꯗꯨꯃꯛꯇꯤ ꯄꯤꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯅ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯐꯖꯅ ꯏꯁꯥꯒꯤ ꯀꯩꯅꯣ ꯐꯨꯔꯤꯠ ꯏꯁꯥꯒꯤ ꯇꯤ ꯁꯥꯔꯠ ꯏꯁꯥꯒꯤ ꯖꯔꯁꯤ ꯏꯁꯥꯒꯤ ꯇ꯭ꯔꯦꯛ ꯁꯥꯔꯠ ꯈꯣꯡꯒ꯭ꯔꯥꯎ ꯈꯣꯡꯎꯞ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯍꯋꯥꯏ ꯃꯔꯨ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯆꯜ ꯃꯆꯥꯡ ꯃꯌꯥꯝꯗꯨꯁꯨ ꯐꯖꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯊꯝꯖꯔꯤ ꯑꯔꯣꯏꯕꯗ ꯑꯃꯇꯪꯒ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗꯣ ꯑꯃꯇꯪꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯨꯁꯨ ꯍꯥꯏꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯔꯝ ꯑꯩ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯂꯥꯛꯄꯅꯤꯅ ꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯁꯣꯝꯗ ꯁꯦꯡꯗꯣꯛꯅꯔꯝꯃꯗꯤ ꯈꯪꯗꯦ ꯕꯠ ꯁꯦꯡꯗꯣꯛꯅꯗꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯃꯗꯨꯗꯪꯗꯤ ꯁꯦꯡꯗꯣꯛꯄꯤꯔꯒ ꯃꯁꯤꯁꯤ ꯁꯣꯏꯅꯕꯅꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯁꯤꯡꯗ ꯑꯗꯨꯝ ꯌꯥꯎꯔ ꯂꯥꯛꯄ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ ꯏꯃꯨꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯒ ꯆꯞ ꯆꯥꯕꯤ ꯃꯔꯝꯗꯤ ꯈꯪꯗꯦ ꯃꯔꯝ ꯂꯩꯔꯝꯃꯒꯗꯤ ꯃꯔꯝꯗꯨꯁꯨ ꯍꯥꯏꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯂꯥꯏꯐꯁꯤ ꯑꯌꯥꯝꯕꯅ ꯁꯤꯗ ꯉꯥꯛꯇ ꯇꯧꯖꯔꯅꯤ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯀꯨꯀꯤ ꯑꯩ ꯀꯨꯀꯤ ꯁꯨꯝ ꯍꯥꯏꯃꯟꯗꯅ ꯑꯩꯁꯦ ꯀꯨꯀꯤ ꯌꯦꯡꯅꯕꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯣꯛ ꯇꯧꯔꯛꯄ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯩ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯕ꯭ꯂꯣꯛ ꯇꯧꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯅꯁꯨ ꯕ꯭ꯂꯣꯛ ꯃꯌꯥम ꯇꯧꯋꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯦꯀꯥꯎꯟꯁꯦ ꯍꯦꯛ ꯆꯪꯕꯗꯅꯦ ꯆꯪꯕ ꯌꯥꯗꯕ ꯕꯦꯛ ꯑꯃꯨꯛ ꯍꯟꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯪꯉꯨꯔꯦꯗꯅ ꯑꯗꯩꯗꯤ ꯀꯩꯅꯣꯃꯥꯏ ꯋꯥꯔꯅꯤꯡ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯊꯥꯔꯛꯑꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯊꯥꯔꯤꯕ ꯄꯣꯠꯁꯦ ꯁꯣꯏꯗꯅ ꯀꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯇꯅ ꯑꯩ ꯁꯤ ꯑꯦꯀꯥꯎꯟꯁꯦ ꯄꯥꯏꯖꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯑꯩ ꯁꯤꯗ ꯅꯧꯍꯧꯅꯅ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯄꯨꯟꯅ